ngasi gi maru oiba pausing pizari sugi ground rule semdokpada miyeng thamduna wari Chenkhre Manipur da popular government semlakpada Kuki jogi MLA sing amta saruk yabi yaroi haina Kuki jo loop singna taksilagri suspension of operations sanariba Kuki insurgent group singa Ministry of Home Affairs ki mihut singalonana homlak sub oina santigi wari sanaduna sugi ground rule semdokpada miyeng thamduna kupori Chenkhre nakalamromda Kuki inpi Manipur yauna tongon ba Kuki gi loop singna Manipur da popular government ama semlakpada Kuki jogi MLA sing amta saruk yabi yaroi haina athing mathamlakli Kuki inpi Manipur gi General Secretary Kaikho Hau Gangtena Thadrokpa Cherul Amada tha asigi marida lamkangi baijangda leiba kimgi Secretariat Conference Hall da Kuki inpi Manipur Kuki Student Organization Kuki Khutlai Longpi Kuki Christian Leaders Forum Kuki Women's Organization for Human Rights Kuki Ship Association Manipur yauna tongan ba Kuki gi loop singi oiba apun mifam mapangthoki mifam aduda Manipur gi anoba lengak ama semda Kuki jo MLA sing yaushin mi yaroi haiba ware yauna Kuki jo miyam gi ipai puna thamlamba lam culture identity political social amadi economic rights ta karigumba hiram amatada yasinaba porokpa yaroi apunbagi oiba mifam aduna larukhiba ware asi Kuki jo miyam gi yaifanab gi damakta lobani maram aduna mari leinaba singna ware asi section ngakna chatkadabani haina cherol aduna pali mahiro lising kayana saruk yaduna thau ground dagi Imphal college phawba rally chatkre school amadi college kuntra taruk ki mahiro lising aniromna saruk yaduna thangmiban thau ground dagi hauraga Imphal college phawba Coordinating Committee on Disturbance Free Education Zone Demand Sinduna Taraga Nipalak Suba Disturbance Free Education Zone Demand Day 2025 Kamari Lenana Rally Chatkre Rally Aduga Mari Lenana Committee Asigi Convener Mayangmam Somorjin Ahai Education System Khongthang Khudimakta Aid Pa Akaiba Pirakliba Asi Tobiganu Mahiloisang Sing Amadi Masiga Mari Lenaba Lamchingda Pupa Thamangam Loidaba Sel gi demand Tobiganu Hairaduna Rally Asi Lorab Mutungda Miyamgo Ebam Pham Amasu Pangthokna Ware Kayamram Loduna Education Asi Pre Disturbance Zones Ohenaba Manipur Governor Su Memorandum Ama Pisinki Lamdam Asida Apaba Mahi Masin Tambagi Kanglo Lehenam Education sector bo makhal amatika ayat apan pidaba zone ama ohinanamak haukiba kumjali singani nipan dagi July manga khudingi disturbance free education zone demand day haina coordinating committee on disturbance free education zone demand leptan khongjang kya sangsidanu lakli lebak ama lamdam ama hiram khudimakta mapung phana chakhotpa mating laina hingba haibase lebak adugi education system aduna puthokliba human resource aduna lepi adu laibak thibadi ngasi lamdam asida ayat apan yaudaba mapung phana mahim tambagi kanglon ama lehenba ngamdri maram asina committee asigi pandamdi education sector asi hiram amatada ayat apan pidaba mapam ama ohinduna apaba mahim masin tambagi kanglon ama lehenna khonabani haiki chairman gi ayabu yauduna kemdagi kedar kharana Khutlai Puraga Chatkre hairi lenga ka amuk ana nongmai kapna ba leptuna wari sanana ba thorang toriba lalhulu United People's Party of Kanglaipa UPPK gi Kemdagi chairman khanglamdana amadi ayabu yaudana kedar kharana Khutlai Puraga Chatkre hairi Imphal East District Khurai Thangjam Laikai Singam Rekta Leiba UPPK gi chairman Konthaujam Homesor Alliance Chenkhre Paumi Singh the High Kaksing District ki manung chanba yaithibi lokol da leiba atopra lhop mari ga puna leiminariba kem amatagi kedar kharana Khutlai puduna chatkibani Khutlai gi masing tasengna hojik phawbudi haiba ngamdri General Secretary and Head Alliance Lemba Home Secretary Roni Finance Secretary Konthau Defense Secretary Inenjao Organization Secretary Kabi Khuba amadi Deputy Finance Manikanta Alliance Kuman Lakpuna Luchingba Kamuna Khutlai Singh adu pukhibani Camp Commander di Leiradana yaba lokide khangba phawba khanghalamde haina phongdoki tasengmagidi Central Committee gi mifam kaubani makhoina lakpagi mahutta Bishnupur gi SP na kauri chaluraga lake haibagi pahom piraki adubu District Police ta Paulono bamatamdi makoibu kaubu leite haiba khangki kumjali singani kulumdoi gi mi ahumdagi chathrakliba Manipur gi irang asi loisinduna intha tapthaba porokpa amadi mahoksa gi punchida hanjilhanna ba honabada mateng pangsi haibagi wakalonda UPKK asi amuk anna sapongkibani karigumomong amtada central amadi state lenga ki mathakta lan horoi haiba wafam pun yanaki lemba alliance ahead masana aigi yumda laktuna sapong nabu wafam hodrokpani tungda mathakta pankiba myoising asi yauna Central Committee semki amadi lenga ki makok thongmu singna su punchillo haiba wafam hodrokpadagi yaithibi lokoni kemda puna leiminabani adubu laibak thibadi lemba alliance ahead na luchingba kangbu asina miyam dagi sel khaiba amadi
केस पाइबगी थवोंग चथरकपन मरम ओरगा ngarangdagi thongdok asi thokibani miyamna UPPK bu lan ukidna bo wafam asi phongdokchabani makhata na makoida sel khaiba lakpada pibagi muhutta police natraga law enforcing agency singda sinabi haina chairman ke homesor alliance singkaina Bangladeshi singdagi kidney amada lupa lak anigi makhaida leiraga India da lupa lak taraga nifandangina kungani thoi phawbuda yontoklamle leita lairabana maram oiraga Bangladesh masa kaya san India da laklaga kidney yonbugi thabak akanba mongda chathare haina al Jaziragi report amana phongdrokli report asigi matung ina Bangladesh ki Jehrahat haina khanaba apikpa khungang asida leiriba mioi ayamba masagi kidri yontoktuna yumgi leita laira korona honarakibani khungang asida leiba mioi kuntra mangagi manungda amadi kidney yontokpugi thabak asi chathaduna lakibani maram aduna khungang asibu one kidney village haina masak khangba hokre Bangladesh masasing asina India da laklaga kidney amada lupa lak anigi makhairomda yontoktuna lakibani mioising asina India da laga kidney yolariba asi imungi leita lairaba kononab amasung yung kaining thina saba ngamdriba adu saba ngamnanabagi pandamda satrakpa thoni report asigi matung ina leita laira Bangladesh masasing adubu sel gilangda thonuna kidney yontoknanaba honabada agency kharasu chauna chenaramba thenare agency ki thabok tawriba nakal ani saba mioising na kidney leiriba amadi yoliba mioising gi commission chauna loromusu thenare Al Jazeera gi report aduda ISOG expert amana phongdokibagi matung ina kam thengna lairaba Bangladesh masagi kidney yonuna imungi leita lairaba koknanaba honariba asi yamna aranba thawong amani leita lairabagi awabna kangawraba mioising adubu agent khrana longnam namtak tawba yadabasu nate kidney yonthokraba matungda makoigi phangkom tokpa sel phawa pibi dabagi case kaya su tokre nakal ani sabigi thabak toriba agency aduna aranba document kaya sasinaduna leita laira Bangladesh masasing adubu sel tananabagi lambida sinarakibani Bangladesh ki binai haina khangnariba khungang asida leibi mapuroiba laikidrabi Jias Begum na phongdorokibada aukiba sahi lising musapun maudraga marida agent amagi kuthangda sasinaba document sinaduna India yoro matung Kolkata gi hospital da saurana Bangladesh currency lakh 3 kidney yonbada yanaki adubu operation taro matungda Bangladesh taka lakh 3 khakta piraki lona namhaki passport su pithok piraki de haina awaba tarabi nupi adun tamlaki leibak asida leiriba leita laira mibu ani sabi gi thabak toriba agency singna kidney yolhanab gi thabak asi sendal lambi oina sinarakuna online gi kuthangda phau pak sanalon itikumna chathaba hore hokiba kumja lising ani kunmari da leita laira Bangladesh masa singda sel chauna phangani haina mita halaba matungda kidney yonthokna nabgi wathok sida chauna chenaba agent kaya amasu police na phaba ngamkre report asigi matung ina anisabi agency sing aduna leita laira Bangladeshi sing aduda lupa lak anigi makhairom pira kidney tangai phadaba mioi singda lupa lak 10 ga nithoi dagina kungani thoi phawbugi changda yoli yamlab senpam sing asi agent amudi doctor sing marakta amuk yenai haiba report su Al Jazeera gi paw asina makha ta na phongdoroli